Haukiba Maski date 17 da national media amakakta Manipur yauna North East ki state mari habadi Assam Arunachal Pradesh Manipur Nagaland singba state mari asi delimitation tawgadawne hana Supreme Court na order ma thokpagi paw phongnaragle madigi mayamsu loina khangnaragle laksani wafamdi haukiba 2023 ki May date 3 dagi hauji Manipur kangki irang tokli amadi Manipur gi miyamna khanjaba mihuna sasan phaw tawdabre PR thamduna leiribing cherak asida matau karamna delimitation taw haba order thorong Myanmar omdagi mito myam changthilakliba mijing achi khandoktana khota mito se khantok loigra matungda delimitation tawbo edi phai natadna haji laibi film tawtadi maitegi sit myam mangbi yai haibagi oitokpa chauna leiana khangai sina phongdongnariba sigi maraksida Minadu dadi aikoigi Baza mayamni irang horokpadagi aikoigi sitta hongba leheloi haibna singba wafam bawo government yagre hai akhoi Manipur dadi haji mayam Harao-kumhei tawduna ithak irangna langno leitoli delimitation tawgra matungdadi maitegi sit kha sungchoi mangani amadi maitena chief minister oibagi oitokpasu mangkhibi yaena panari ngai chere asida aikoina Harao-kumhei da langno leitokpa haibse asingba khongthangdi oiroi ko mayam